Manipur ki lup tara humdoi na kauba total shut down chathari. Fazin kiwa nupi angang sing kannaba areba pangal sisinagadabani haina MP Bimol akoijang na phongdokre. Haukiba pung kunmari asida dengue positive case kunmapan hengatuna punna case lising aniga chaniga kuntra humdoi shukre. Manipur University na lauba ngasi pangthokadaba exam khudingmak yekthokle. Amadi security forcing da maran siriba adu yaningde haina phongdorakli. Kurumjari Mami TV Manipuri pau mijang tabiriba singbu SOPHIA HIJAM na taramna oksari pau sandokna pijari. Manipur gi lup tara humdoi na kauba total shutdown chathari. Manipur gi ngangkhai Jiribam da micham khara phajan khiba adubu yaningdaba phongdokpaga loinana makhoi bu tek takaidana thadoraknaba tongan ba demand tawraduna ngarang numidang wairam pung 3 tagi kaukhiba pung 12 gi total shutdown hojik chathari. Hairiba total shutdown asi tongan ba rup tara humdoi na kaubuni lup tara humdoi na kaukhiba total shutdown na mahausa gi punsida chawna ahongba uri. Lambi da passenger puba gari amata chena khide pochai yonba kaithel dukana chingba hangna khide amadi mahai roisang singju thonglo nakhi. Jiribam da kuki sing na fazin khiba nupi amasung angang sing areba pangal puthoktuna kanna pa honagadabani haina angomsa Bimol akoijam na phongdokre. Maral laijadraba nupi amasung angang sing da pamdaba thokdok thoklabadi ishora na khoi bungakpi bangamloi madugi daita na khoina lawgadabani haina Lok Sabha gi MP Dr. Angomsa Bimol akoijam na government ki mathakta akanba wafam phongdokhi. MP Dr. Angomsa Bimol akoijam na social media da Jiribam da kuki sing na fazin khiba nupi amasung angang sing adugi photo ama utpaga loinana center amasung state government ki mathakta pendaba wafam thamnaduna hai. Prime Minister Narendra Modi, Union Home Minister Amit Shah, Government ki spokesperson oiriba Defense Minister Rajnath, Chief Minister N. Biren Singh, photo asida uriba angang amadi nupi singi maithong asi yengu, makhoi India gi citizen natabra, phajinduna thamliba kuki singi makhutagi kannabagi damag nakhoi gi areba pangan sijinau, maral leijadraba nupi amasung angang sing asida pamdaba thodok thoklabadi, ishorna ngakpi bangamloi, nakhoina madugi daita lawgadabani haina phongdokhi. Miyoi sing asi asoi angam thoktanaba isor kurumjari hainasu mahakna makha takhi. Haukiba pung kunmari asida dengue positive case kunmapan hengatuna punna case lising aniga kuntra humdoi shukre tha kharagi mamangdagi hauzik phawbada mapung phana fahanba ngamba hidak puthoktriba dengue lainagi laichat Manipur gi apunba district 13 ki manungda 10 sanduraktuna miyoi mangagi punsi loman khibaga loinana haukiba pung kunmari asida laina asigi anawa positive case kunmapan hengatuna health service directorate ta upload torakhiba report amana phongdorakli anoba casing adu Imphal West ta kunithoi Imphal East ta tare ni hairi District ki oina yengbada ngasi fawbada Imphal West ta miyoi mari leikhidabaga loinana dengue case lising amaga changwaga humpu nipan sukre hairi Bisnupur district ta miyoi ama leikhidabaga loinana case humputara Thobal da case yankhai nithoi Kaksing da case kunmapan Churachampur da case kunithoi Kangpokpi da case tara nipan Chandel da case manga Ukhrul da case mari None da case ahum Tamelong da case ani Kamjong da case ama amadi Senapati district da case ama thingnaki hairi
Manipur University lauba ngasi pangthokadaba exam khudimag yaithokle haina Manipur University ki exam controller na khangalakli. Manipur gi ngangkhai Jiribam da misam khara fajan khiba adubu yaningdaba phongdokpaga loinana makhoi butek takaidana thadoraknaba tongan ba demand tawraduna ngarang numidang wairam pung 6 tagi kaukhiba pung 12 gi total shutdown tawbadagi exam asi yaithokpani hairi. Manipur Police के पावगी मतुंग इना Jiribam district की Boro Bekra Police Station की मनुंग चन्ना लैरिबा जाकुरा रोड हांगबा लिलिफ के मनाक्ता अफबा मखल की खुलाई पाइबा मिलिटेंट खरना अकनम मवोंगदा बोम अमदी नोंमै काफसिलकपदगी सिक्योरिटी ना खुद हनबदा मिसी मिना थोखिबनी खुलाई पाइबा मिलिटेंट सिंग अदुना पुलिस अमदी CRPF तमना नोंमै काफसिलकपदगी सिक्योरिटी फोर्स ना हंदुना कापदा मियोय तरा सिखिबनी मखोइदगी AK लाइफन अहुम SLR मरी इंसास लाइफन अनि RPG ama pump action nongmai ama bulletproof helmet amadi magazine phagat pangam ki hairi ama romda khulai paiba militant sing adu sikhibaga mari leinana yaningda ba phongdorakpa loop singi mayokta tongan ber organization singna thadorakpa chelon singna dakurado da haukhiba jak haukibni thokaba numita miyoi tara sikhiba adu micham miyamda khut tharakpadagi security na ngak thokna ba hotnabada lekhidabani hairi Thagdok adu da security force singda maran siriba adu yaningde haina phongdoragli marak asida security force sina state asigi tongan ba mafam singda thiba humbagi thabak leptana chathari National highway singda mal puba gari sing infan tamna pusilakna ba akan ba section tharang lokhatli Mahiroi Loop Manipuri Students Federation MSF ki thomi singna drive chathaduna nongmada changdaba yadraba polam sing mamal wangna yonba dukan sing thonglon sinkhre Manipur gi Chief Minister CAF and PD Minister amasung mari leinaba department da memorandum pisanduna action lauraduna khanghankre Ngarang kwa kaiten thongnawjam laikai da leiba MSF ki headquarter da pangthokkiba pawgi mifam amada Student Federation asigi President HIJAM na haikibada dongmada changdaba yadaba polam sing maman khangwang wangkhalakpa asina maram oiraga ngarang MSF ki thongmi yangkhai romna ima kaithel khairamban kaiten Masajid Road ngari gali alu gali nagamapan amasung kasturi thongda nongmada changdaba yadraba polam sing yoliba dukan sing da changduna yengsinki Maduda lenga ki CAF and PD ki commissioner na October mari da thokiba order amagi matung inna lepkiba mamal adu dukan singda amata thelam khide masina maram oiraga dukandar singna potsai gi maman ka hena wangna yolamba thengnaki khudam oina alu ariba asi wholesale da kg chamada lupa lising ahunga chahum alu anaupana kg chamada lupa lising ahunga chanipan pigadawada dukandar singna maman wangkhatuna yonba thengnaki Maduki damak MSF ki thomi singna dukan khara thong lonsin ki HIJAM na makha taraduna MSF na thong lonsin liba asigi maramdi government na piriba price list asi miyam da fajana khanghalaba matungda amuk hangu haibani madu natrabadi thong hangba yaroi haina dukan kullomda thong lonsin hanki Drive asi ngasi su makhata na chathagani hairi mari leinaba department chief minister CAP and PD minister amasung CAF and PD ki commissioner da ngarang memorandum ama pisin ki hairi The price list ama thiet kada na traba noi da na price list thiet wa haraga noi na thiet ta da yoning mama man yon ya baba customer khangja da ka ya na la en noi na CP ha moi di khang da mina dum zum me na dum logi de ba sida public me am na khang na ba ko nangi consumer me am dina khang na ba nang sida price list thiet da adu price list thiet ne ta noi na yoning mama man da yon ba ya ro ya akoi na kaya ra sore noi da price list thiet wa ja hai na thiet du ga yu Kun Python da tilho puba gari ama kukina mai thakibani gari adu tupul sakadaba gari ni hairi Third IRV khangabo gate mapa maktadagi nomai kapthokre
ताबदा थुक लाउबा थौदोक अमदा थौबाल डिस्ट्रिक्ट की खांगाबोक्ता लेबा थर्ड IRV गेट ममांगदा खंगौदना कापथोरकपा नोंमै मरुना थौदुना लाकपा मारुति 800 अमदा पाले हाइरी थौदोक असी ngasi ayuk pung 2:10 lom tabada thokibani नोंमै मरुना मारुति 800 MN01 K3353 अदु वांजिंगदगी इम्फान तमना लाकपनी लाइबक फबदगी गाड़ी अदुदा मपा मसा पुन्ना मरी हॉस्पिटल दा चेकअप की दमकता लाकपनी मखोई सिंह अदुदी वांजिंग टेक्सम लेकाइदगी सगोल सेम रोहित सिंह सही कुंठा निपान महाकी लोइनबी सगोल सेम ओंबी बिजलता देवी चही कुंठा तरेका लोइनना मचानुपा सगोल सेन फिरेप्पा सही मंगा अमदी मचानुपी निंगथिबी चही अनिशुनी हारी मखोइना लाकपदा मचानुपा फिरेप्पा खक्तंग मनिंग थंगबा सित्ता तोंगलगा अतैना ममांग थंगबदा तोंगलकपा खंगहौदना कापथोरकपा नोंमै मरु अनीना गाड़ी अदुगी मनिंग थंगबा ग्लासता पालबा मतुंग ओइ थंगबा साइडता मरु अनी फाउदोक्तुना चटखिबनी अमदी लाइबक फबदगी गाड़ीदा तोंगलकपा सिंग असोक अपन अमता याहौद्रे हाइरी थौदोक थोफमदगी फंगबा पावगी मतुंग इना कापथोरकलिबा नोंमै मरु अदु थर्ड IRV गेट लोमदगी लाकपनी मतमदुदा BSF सु गाड़ी अदुमक्तदा ड्यूटी ताबा थेंगनखिबनी हाइरी थौदोक असिगा मरी लेनना रोहित की लोइनबी बिजिलताना प्रेसता फोंदोरकपगी मतुंग इना ngasi ayuk pung 8:05 yumdagi hospital gi damakta tholakpani adubu mafamsi hek yobga makhol ama taki haina gari khamduna leiringai manak nakpa leiba dukan phamba amana aikhoi gi gari do maikhu kai hairakpadagi yenglubada makhul ani hoba thengnakhibani tungda laikai adugi club amadi mera paibi kayana laktuna yengsinbada kablakliba nongmai maru adu mafamduda duty tariba BSF na kapthorakpani haiba khangba ngamkhi हिरम असिदगी खुदक्ता वांजिंग अमदी खंगाबोक अनिगी अपुनबा क्लब मेरा पाइबी कयागी ओइबा हिरम सिगी मतांगदा मीटिंग अमा पांगथोकलबा मतुंग वारेप कयासु लौमिनखी वारेप सिंग अदुगी मनुंगदा सेनरीबा BSF जवान असिगी आर्मी नंबर पोस्टिंग अमदी महाकी मरमदा मियामदा खंगहनबा सेनरीबा BSF जवान असि खुदक्ता थबक्तगी लौथोकपा हौजिक लैरिबा थर्ड IRV दा लैरिबा BSF खुदक्ता लौथोकपा अमदी मखाताना BSF जवान असिना सोकलिबा गाड़ी अमदी वाखल लैता पंखांगदना लैरिबा रोहित की इमुंगदा लुपा लाख 5 पीबा हाइबना चिंगबा वारेप कया यावबा मेमोरेंडम अमसु DC थवानदा पिसिनखी निंगसिंग बयाई सगोलसेन रोहित हौजिक एयरफोर्स ओइरिबनी हौखिबा अक्टोबर 23 युम थोलकपनी अदुगा लागलिबा नवेंबर 13 सुटी लौदुना थबक मफमदा चटनबा सेम सारिबनी नाबगी चेक चटपनी डॉक्टर दा मान मनिंग फमबने खोयनी न ममांग फमबने दु मखोल म तागी नै आई गाड़ी जे खामगा कनो तोबा मतम दा सिदा दुकान फमबनु पीदुना ए गाड़ी जे मैखु कार ए करी नो नोइ बोना बानी जे फना कुइनो कुमदे मखुन मखोन दा ताग्र मतुंगदा अदुगा ए माना ए कइनो सिदी कुमधरा जे लाओन फोन नुंग चे चांगलो हुनतोमे आई चेकअप चटपगिदो अदुगा कुमधरा कान असि जे उरिएबा ए गाड़ी जे मैखु काइने न हा काइने ए मखुलनी हुले नोइने न हारेबा माना मनिंग फमबने मादी गाड़ी तो कांदा लिंग अहान बतांक की बोट हौजिक थादनरी नुंथिन पुंग 5 फावबा बोट थादगनी तांकक असिदा विधानसभा केंद्र 94 दा बोट थादनरी पाव अमगी मतुंग इन्ना तांकक असिगी दमक पुन्ना पोलिंग बोट लिसिंग 15 गा सहूंगा 93 हांगदोगली मिखन शांति ओइना पांगथोकनबगी दमक सिक्योरिटी फोर्स की कंपनी चनी हेना सिजनरी अदुम ओइनमक केंद्र 38 की इरांग थोकनबा पोलिंग बूथ 550 बोट थादबगी मतम पुंग 3 फावबा ओइगनी बोट क्रोर अमा लाख 53 ना नुपी मिरेप 63 यावना ngapiगनी 34 यावना मिरेप 434 गी मराइबक लेपकनी मरक असिदा था असिगी कुंदा बोट थादन गदौरीबा झारखंड विधानसभा केंद्र 95 अमसुंग महाराष्ट्र की विधानसभा केंद्र 295 की बोट खोमबगी थबक खम थेंगना कनखटले बोट मसिंग था असिगी कुलहुमदोइदा थीगनी हाइरी प्राइम मिनिस्टर नरेंद्र मोदी ना ngasi बिहार की दबंगलादा तोंगान साखत थौरांगी प्रोजेक्ट खरगी जत्रा हुनगनी खरगी न संगागनी हाइरी प्राइम मिनिस्टर ना लुपा करोड़ लिसिंग 12 चामगी चौखत थौरांगी प्रोजेक्ट सिंग जाति की मियाम दा कथोकलगनी स्टेट अदुगी मरु ओइबा इंफ्रास्ट्रक्चर प्राइम मिनिस्टर ना जत्रा हुनगनी हाइरी प्राइम मिनिस्टर नरेंद्र मोदी ना दबंगलादा लुपा करोड़ लिसिंग अमगा चनीगा हुंफु चंगना सागदबा एम्स की जत्रा हुनगनी मसिदा आयुष ब्लॉक की सुपर स्पेशलिटी हॉस्पिटल मेडिकल कॉलेज
nursing college, night shelter amasung residential chabada chingba yauri. Masina Bihargi miyam amasung state asigi anakpada laiba miyoi singdasu haksengi lamda chauna kana bapiragani hairi. Prime Minister Narendra Modi na lupa crore lising mangaga humputaragi tongan ba National Highway Project karagi jatra hungani karana sangagani. Prime Minister na lupa lising amaga humputarag satreka humputara marigi railway project ki jatra su hungani hairi. Laibak asigi tongan ba railway station singda Prime Minister na Bharatiya Jan Ausadi Kendra Tara Nipan Jati gi miyam da kathokani haina Prime Minister Narendra Modi na phongdokhi. Aroibada maroiba pau amuk hana pijari. Manipur gi loop tarahumdoi na kau total shutdown ta thari. Hazin ki nupi angang sing kanaba araiba panggan sisnagadamani haina MPB mon akoijam na phongdokre. Haukiba pung kunmari asida dengue positive case kunmapan hengatuna punna case lising aniga chaniga kuntra hundoi shukre. Manipur University na lauba ngasi pangthokadaba exam khudimag yekthokle. Amadi security force singda maran siriba adu yaningde haina phongdoragli. Hauziki oina Mami TV ne sandokjaba Manipuri Paula Sinjari makha taba pawgidamak mijeng tadun leibiyu.